Manipur top channel ki maikei gi maruiba paw mayam da thamjagi hanbada Manipur personal laikhraba matung Home Minister Amit Shah gi hanba paw tang si phangkiba mifamna lokiba maruiba resolution ni hairiba Home Minister Amit Shah na hairi March nipan phawbagi manungna Manipur gi singam sum tamgi lambi khuding miyamna aki ekhang leitena satpa ngamna ba honaragani loinana Manipur gi lamkhai gi saruk oidiba international boundary singi sambal khabagi thaba athubada loisinga dobani Manipur drug free oinabagi damakta haiba drug trade asida involve toribu khudimak dismantle toba haiba maruiba point yauna extortion da senaba singi mathakta akanba strict action lokhatpa haiba maruiba point sing yauna lokhat kani haibagi wop khanakhre amaramdana kongma maru laifamda ngarang koki militant sing nomai kapsilakraba matung ngaseyuk makhil range ta saramba koki militant singi Bangkar Thugaikhre Makasa tarak puna tentak na maruiba paw tang mem na thamjagi thajani wariba paw mana ngasi Imphal East ki lamlai kendri gi manungsan na lairiba nonga da amadi kamen khunjawni ki marakta lairiba lamgi sayena ba laibadigi khana senabagi thawdo ama thokre hairi hairiba sida Nakal ani maki miyoi khara Asokpa yaukibagi paw lairi loinana police da tear gas kaptun irang lakshin kri hairi hairiba thawdo saron ngasi yuki pung taram tab matamda Maitegi yamna maru oiriba lamtagi ahanba thangja numita saroi khangbi lakpada lam henjili nakhoi gi jagara pangtho hairabasu henjelai haibigi wahaudagi hairiba khana senabigi thawdo do thokhibine hainasu report tawri makata wana update myam puna ngaiminase Manipur top channel gi maikei gi maru ebi ipausing myam na thamjari hanbada mai mut pana miyam penadri numit kharane asida Manipur da mai sang nai dabagi phibam ama mayuk narakli ayuk nungthil amadi numidang yauna load shedding toina tarakli mai mut pegi penabasing miyam na sub station na tari staff sing na taina phamoiri amaramda haujut bosem amadi kosem gi exam asida mairoi sing na mai mut pasina penadri mai sang nai dabasina lamdamas hiram kudimakta sothana bagi masa masu hali hiram asida mari lena basing na miyeng sangbi duna sakhat khunai ama oina basem ba thaudang lawiyo miyam na su mai ko laga sisna basi tokla siaina Manipur State Power Companies Employees Association na thadorak pasyola man hairi Priyas NEET Biology Sangai Pro NTA NEET UG Biology admission hauzari Class 10 thakraba mahiroi singi damakta tha marigi foundation course amadi Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari hairiba class ngasi matik sani experience lairaba faculty singa takpigani akoina pizari ba khudong saba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facilities pizari March ki tang kun amadi April ki tang ahum digi class mathang sin hauzaragani thuna lakpiduna mingsan biu akupa modor gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 na paw phobiro atop paw mana National Science Day 2025 malemas da aikoi hinglami haibigi khudama ma oina lehauna bohona ba mathok tai Robindro Ministry of Science and Technology Government of India ki miyeng makhad SK Women's College Khwam Patnambol gi Internals Quality Insurance Sales IQAC amadi Department of Biotechnology ki kusamna duna Empowering Indian Youth for Global Leadership in Science and Innovation for Bekship Bharat haiba thim the National Science Day 2025 College asiki multipurpose hall da pangtokre thauramadu Manipur University Department of Biochemistry ki Associate Professor Dr. Sanjam Sunil SK Women's College Hongkam Pat College ki Principal Dr. Wehengbam Robindro IQAC ki Coordinator Case Napoleon athuba mithung amadi wangang losi oina saruk yakhi thauramadu ga mari laina Dr. Sosinal Sanjam na phungthokhi bada haurakliba mairoi sing the science ki anova invention amadi innovative ki wakal loksing kya pukhanaba science day ki thauramasi pangtokpani amadi masiguma thauramasi haugalakliba mairoi sing oinati yamna maruoiba thauramamani India sunga city malem gi sukhalamjel khongjel yangna mangsul thaba ngamna bhonari balewa mani malem da mangsul thana satpa ngamna bhonarakliba malem sida aikhoi khudimagna su asubu thaudang singlo ngamna bhona seki thauramadu ga mari lainana college asigi principal Dr. Wehengbam Robindro na phungdokhibada aikhoi miyoibu khudima nongma natraga nongmadi malem si thadok tuna si ki da bangaktani aduna hinglingai isana
isa isana tamliba mahising asi mapung phana mamutana khangnaba honaduna malemda leiriba miyamda kanaraba hiram kya puthokuna aikoina leikidraba matamda ningsingduna lehaunaba thabak thoram sing pangthoklamsi aikoina malem asigi miyamgi damak tawramliba thabak thoram sing aduna aikoi asi hinglami haibigi khudam amoina lehaunaba honaba yamna mathau tai ki thauram gi sarwa moine science ki matang na mahiroi sing oiba ese competition ma su pangthoken su pausna makatana phongdorakli Amaromdana mafam sadana kaithilda amot akai langthokpasing police ki mating lawrage action lokhatpa horagani NG Utam Mahut ki director ngangum Utam naikhri mafam sadana kaithilda amot akai langthokpasing police ki mating lawrage action lokhatpa horagani Mahut IMC City Police amadi Seawest Maintenance NGO Singapore kusamnaduna ngasi khorambal kaithilda pangthokiba cleanliness drive amada wapam simang phongdokhibani Cleanliness drive adugi matang na magna tuan bu wapam kya phongdokladun hai Imphal city asi smart city gi thak samganaba honaringe sera sida mafam sadan amot akai hundokpi hainabi ama miyoi khrada leirakpa sina sauna khurau thangma ma thokali lalon niti ki mafam ama oiriba khoirambal kaithil mafam sadan amot akai kya hundorakpa sina solid waste management asoba khudong sadaba ma mayun hale Housing haki mamangda amot akai sengdoklaga thamlamba du thangnaba mikupta amot akai hekto khondoklami amot akai singa sipata phumtharaktuna manam selaktuna lambi setpasingda khudong sadaba thuwan madana tana kaithel sisu masak thianabigi masamo heli kaithel sida lalon itik tawri bisul inaw singa madi kaithel sigi akoibda lairiba singna su bab taba watpadigi landam sigi sakyan mingsen oiriba kaithel si amot akai paiphamga sapman hale IMC na kyara khana sit senglabasu uhawdaba mikupta amot akai puduna laglaga lambi nakal paisinduna thamlambi hainabi sinang sidi kaithel asigi waste management aduki mati khudong sadaba mayung hale IMC khaktana kaithel asi luna na thamangamloi kaithel asi luna na thambada kaithel gi akoibda lariba miyam gi corporation mathok tai kaithel da amot akai paisinbi gi problem asi solve tawnaba mahut department ga police department gi kusamnaraga amot akai mafam zadana langthok pusingi mathakte action lokhanaba thabak paikhat pa horagani kaithel asi miyam gi kaithel ni kaithel asi luna na thambai bisi akhoi apunbagi ithaudang ni lambi da tutorial da amot akai hundokpi wokhal asi thadolaga sewage vehicle singda yum gi amot akai sing PBU haina magna makhata na phongdokhi Makasa tharak poina kanglai paki mairagi editorial myamni special content moina myamna thamjari India lingang na Manipur yengliba miyeng asikaramba miyeng no naina phamthui Kumza Englisingani ka kungo humdoi gi me hupne gi hona Manipur gi apun saktam thugaina ba koki theory singna bar lenga amadi Manipur lenga ki mathak nongmai ama sum bomb top kapsing dun akan mamong na landar ki basibo bar lenga na lopham to thaudang adu sapsana lawduna koki theory sing mu mai thiba pina bathabak lokhat khiti Matamduki BJP gi Manipur lenga no subar lenga to isang thona taksin no koki theory sing mu mai thiba pina bokhona bangam khiti Barat lenga amadi Manipur lenga animak maming tegi oina leibedegi sahi aniro Manipur lanpham oiduna Manipur miyam hainingai leitana awaba mayung naduna lakhibani adubo hausu Manipur president rule leiraba matamasida Manipur ga punba saktam thugairaga separate administration tanana bohonariba koki theory singbo maithiba pinaba Manipur gi governor na lapham to ko thaudang adu sapsana lawbusu udri Manipur lenga amasum Barat lenga na Manipur thugaina bokhona ragliba koki theory singbu thengnaba ngamdabadigi Manipur gi apunba saktam thugaina bokhona rakpa si Barat gi apunba saktam da singnarakpani haiduna khungak naha kaya amadi arambai tingol gi thomi sing song thoraktuna koki theory singbu thengnana bo lokhom thoko thaudang adu lokhibani Karigumba Barat lenga amadi Manipur lenga na koki theory sing maithiba pina bo lopham thoko thaudang adu sapsana loramba tarabadi arambai tingol gi thomi sing amadi khungak basing kari sthoklamroi madunadi Barat lenga na Manipur yengliba miyeng asikaraba miyeng no haibado BJP gi MLA sing ex minister N Birena khangpham thokra haina khali Governor na Manipur Santipurana bagidamakta security personnel singdagi lakhiba khulai sing pikhalakadabani haibigi numit tareni gi matam thakiba si phawba ngasi phawda asi phawba khulai pikhalakliba si arambai tengol amadi khungak pisil inauk singani adobo drone phawbu sisinaduna bomb thadarakhiba rocket missile kapsilaktuna mihat mipunja tharakiba koki theory singna paiba khusukhulai singadudi masana khangna Manipur governor su ikai khumnabu utuna khusinnarakpa leitri habiye asumna levasi gi ain bo amadi Barat lengak pu ikai khumnadi yamna phongna singnaduna koki theory singna lei hab tasengna khanglaba makhoi gi mathakta lokhat pangamdana lairibasi yam lali
Thawong asina taklibadi Bharat lenga amadi Manipur gi President rule sasana sina koki theorist sing bu phong na saugatlab yokhatlabra haiba wang ama lakli masimaktasu kongba maruda koki theorist na numai kapsilakpi ki thabak sa thakiba asi Bharat lenga asi bu phong sing na bani maduna Bharat lenga na Manipur gi sing amasum tam manimakta sapmanaba miyeng yeng duna koki theorist na paidi bu khulai sing asisu loinama khongkat pangamgadabani maduna tana nakal namati yengba miyengnadi Manipur athuba matamda shanti hanjilak pangamloi maduna Bharat lenga na Manipur yengliba miyeng asikarama miyeng no haibadu aikogi lengak loi oiriba MLA sing amatu oina koksung sinaduna khanaba mathautai loiduna Manipur governor nasu puksiel sing na thabak paikhatuna Manipur athuba matamda shanti purana bathaudang lawpham thoi haiba kanglai paki mairagi editorial myana thamjari Manipur University की गेट नंबर 1 का नकनन लैरिबा क्याम गई मानिंग लेकाय de लैबा Venetia Boarding and Tutorial Center की अनोब academic section 2025-2026 की admission form थाजब होसरे क्लास 5 तगी क्लास 10 फावगी तमलेबा महारोय नुपा मचा सिंह खक्तगी ओइबा बोर्डिंग असिदा थंबीदुना एक्सपीरियंस लेरबा ओजा सिंगी गाइडेंस की मखादा अदोमदोंगी इसा सिंबु असंगबु खुनायमगी असंगबा युंबी अमगिदमा होनजबगी खुदोंसाबा सिलोबी हेन नुंगाइबा पावमना स्टैंडर्ड रोबोट कैथोलिक प्रीमियर इंग्लिश एकेडमी MI एकेडमी न सिंबा छात्र सिंगी दमक मफम सारबा बोर्डिंग असिदा फ्री ऑफ कॉस्ट ता बेम की सर्विस थमजरी लोइना लोइना CCTV कैमरा ना सिक्योर तोरबा कैंपस असिदा एकेडमिक ता नतना angang sing sanaba madi extra curriculum activities sing kudong sa sa phangbigan meritorious oiraba satra singi damakta 100% scholarship ki khudong sa su phangbigan relief camp da riba khudong sa draba mahairoi singi damakta su 50% ki scholarship ki akhanaba sit khara su thamjari akhanaba sit oiba maramna hana lakpa satra singda hena khudong sa pizakani akopa morog damak housing ngasima contact topiro 6909918320 natragana 9362115909 da hozuma contact topiro makasa tarak poina masum lushilak poina to pam urkhol district hospital da hepatitis ki test tawna ba mission thambiyu apam horam urkhol district hospital da hepatitis ki viral load test tawna ba tokhai ba mission ma thambi bi ki matakta hospital sik staff masing hengat hanbiyu haina Daulos Urkhol की प्रेसिडेंट अपाम होरम नम मरी लेनबा अथॉरिटी सिंह की पुनिंग सिंह सिलाखी उर्खोल द लाइव ड्रग यूजर सिंह की थपक तोरिबा ऑर्गेनाइजेशन अमस ओरिबा दौलोस की प्रेसिडेंट अपाम नाय WHO नि इंग्लिश सिंह नि कुंथ्रा फावब मलेम दगी हेपेटाइटिस लाइना असि मरुप न मुथनबा पनम थमनिबने पनम असि हॉस्पिटल असि नेशनल वायरल हेपेटाइटिस कंट्रोल प्रोग्राम की मखाद लाइना असि टेस्टिंग अमसुम ट्रीटमेंट की थबा असि हौखिबा इंग्लिश सिंह नि कुंदगी सथमरकली Housing Power Center sida hepatitis C ki oina miyoi lising nipan hena test tawba ngamkhibaga loinana mi lising amaga sahung yankai positive oirambadagi samriga humdraga manga treatment satakre miyoi sahung maudra normal treatment loikre samaga ni funa treatment sathari hepatitis B positive oiba miyoi samri rom thengnabada miyoi samaga kunthra rom kaktamang treatment gi register tawri test tawbada positive oiraba miyoi singi viral load test tawbada matam yamna lobasina kudong saraba miyungari maramesina hospital asita lengan ahenba miyeng sangbiduna viral load test tawbagi treatment machine happy bagaloinana manpower hengat hanbiu loinana hepatitis C na naraba miyoi singi damak rims amadi zinims khaktada lemna pidiba suppose bobi ramadi bebatas bir hariba hidak sisu hospital asita phangan biu haina apam na makata ken su paus na makata rakli duga hauji ko inati myam paus matang se lusin jara mas makata banaw update myam pun ngamina se national sige mekeri myang famda makata na thamjari